এমন দিয়ে করো ওই আসলো ও বুঝা তো বলো তো Oh, yeah, I know.
Halo. Ako'y masih pada hari satu yang berapa tidak tidak masih berapa wala jago sini singbat amo panagi magida satu yang berapa singna atau matamba panagi sangat sandal election berlalu aja Jadaya pun sangat sandal election berada pada mukta anu di sini.
Dumitang ay kinamagdamdam Ang dumitang ay kinamagdamdam Ang binatsinyan at hambagdam Ang binatsinyan at hambagdam
Ano po, numaroy ng kaya ako, siguro stay at home po kaya na tali. Sumagaling kalagpat sila sila, sinabi tuloy din ang kahit darana. Mahulog sila, sinubuhay din ang araw, panagi maituli, sunduri. Nagsigasin magkatawang masi, kamay kaga sila lula. Umangay ka harang mga sila kapit sa din mga. Kasi kaya dagang madimago pa, ano yung harap sa sinta pag-isip para kita na tayo ipasa na ipasip. Isa no pe, lau como bra. Chao ke? Mayada.
ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯍꯔꯥꯎ ꯁꯥꯁꯦꯟ ꯇꯝꯕ ꯑꯁꯤꯗ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯂꯩꯀꯥꯏꯒꯤ ꯃꯥꯟꯇꯨꯒꯤ ꯐꯪꯖꯈꯤꯕꯁꯤꯡꯅ ꯏꯁꯣꯔꯗ ꯂꯥꯏꯗ ꯀꯠꯄꯤꯔꯛꯄꯁꯦ ꯉꯁꯤꯗꯤ ꯌꯨꯝꯊꯣꯡꯅ ꯁꯦꯟ ꯈꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯊꯕꯛꯀꯤ ꯀꯦꯁꯤꯌꯥꯔ ꯑꯣꯏꯕꯤꯕ ꯑꯩꯈꯣꯏꯒꯤ ꯐꯟꯗꯨ ꯉꯥꯛꯇꯨꯅ ꯄꯥꯔꯇꯤꯁꯤ ꯄꯤꯒꯗꯕ ꯏꯁꯣꯔ ꯑꯍꯨꯝꯁꯨꯕ ꯇꯥꯔꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡꯗꯨꯗ ꯂꯨꯄꯥ 1,000ꯒꯤ ꯃꯅꯥ ꯑꯃꯒ ꯂꯥꯟꯊꯣꯛꯄꯤꯒꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯌꯥꯝꯗ ꯂꯥꯎꯊꯣꯛꯆꯕꯅꯤ ꯍꯔꯥꯎꯕꯒꯤ ꯅꯨꯃꯤꯠ 9 ꯆꯨꯞꯅ ꯍꯔꯥꯎꯈꯤꯕꯗꯨꯗ ꯂꯥꯏꯕꯧ ꯁꯥꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯂꯥꯏꯕꯧ ꯁꯥꯕ ꯌꯥꯎꯕꯤꯈꯤ
ꯁꯨꯔꯨꯗꯪꯁꯤꯡ ꯄꯤꯔꯤꯕ ꯏꯀꯥꯏ ꯈꯨꯝꯖꯔꯕ ꯍꯥꯂꯨꯄꯅ ꯏꯀꯥꯏ ꯈꯨꯝꯖꯔꯕ ꯅꯍꯥꯂꯨꯄꯅ ꯑꯃꯗꯤ ꯅꯤꯉꯣꯜ ꯂꯥꯛꯄꯤꯗ ꯁꯦꯟꯒꯤ ꯄꯔꯦꯡ ꯑꯃꯃꯛꯇ ꯀꯠꯆꯕꯗꯨ ꯁꯤꯗꯦꯟ ꯁꯦꯟꯒꯤ ꯄꯔꯦꯡ ꯆꯠꯅꯅꯕ ꯍꯨꯞꯄ ꯆꯠꯅꯅꯕ ꯂꯧꯊꯣꯛꯆꯔꯤ ꯆꯠꯄꯤꯅꯕ ꯍꯟꯖꯔꯤ ꯂꯝꯖꯦꯜꯒꯤ ꯗꯣꯅꯔ ꯑꯣꯏꯕꯤꯒꯗꯕ ꯑꯩꯈꯣꯏꯅ ꯆꯠꯂꯕ ꯑꯩꯈꯣꯏꯒꯤ ꯂꯝꯖꯦꯜ ꯑꯣꯏꯅ ꯗꯣꯅꯔ ꯑꯩꯈꯣꯏ ꯂꯝꯊꯥꯕ ꯑꯅꯤ
ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯈꯨꯠꯁꯦꯝ ꯈꯨꯔꯨꯝꯕ ꯂꯧꯁꯤꯟꯕ ꯇꯧꯕꯅꯤ ꯈꯟꯖꯩ ꯑꯗꯨꯕꯨ ꯃꯊꯛ ꯀꯨꯞꯄ ꯍꯣꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯅꯤꯡꯗꯅ ꯂꯩꯕꯗ ꯉꯁꯤ ꯊꯦꯡꯕꯤꯔꯤꯕ ꯃꯔꯛ ꯃꯌꯥꯝꯁꯤꯡ ꯑꯋꯥꯕ ꯁꯥꯒꯠꯄ ꯈꯨꯠꯁꯥꯎ ꯋꯥꯊꯣꯛ ꯈꯔ ꯊꯝꯖꯕꯅꯤ ꯌꯥꯎꯕꯤꯕ ꯌꯥꯔꯒꯗꯤ ꯑꯣꯏꯒꯗ꯭ꯔꯤ ꯂꯥꯎꯊꯣꯛꯆꯕ ꯑꯃꯅ ꯑꯩꯈꯣꯏ ꯃꯨꯛꯅꯥ ꯁꯥꯟꯅꯕꯗ ꯉꯁꯤ ꯊꯤꯟꯕꯤꯔꯤꯕ ꯑꯍꯨꯝꯁꯤꯒꯤ ꯃꯔꯛꯇꯒꯤ ꯀꯔꯝꯕꯅ ꯑꯍꯜꯅꯣ ꯀꯔꯝꯕꯅ ꯑꯍꯜꯅꯣꯅ ꯍꯪꯕꯤꯔꯛꯄ ꯌꯥꯎꯕ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯎꯊꯣꯛꯆꯔꯤ ꯃꯗꯨꯗꯤ ꯀꯣꯌꯦꯠ ꯑꯉꯥꯡꯕ ꯌꯦꯠꯄ ꯑꯗꯨꯒꯤ ꯀꯣꯌꯦꯠ ꯑꯉꯥꯡꯕ ꯌꯦꯠꯄ ꯌꯦꯠꯄ ꯑꯍꯜꯅꯤ
ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯅꯥ ꯄꯤꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯦꯞꯇꯅ ꯑꯗꯨꯃꯛ ꯄꯤꯕꯤꯔꯛꯏ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯋꯥꯡꯖꯤꯡ ꯈꯣꯡꯗꯥꯝꯕ ꯃꯤꯑꯣꯏ ꯂꯩꯀꯥꯏꯗ ꯂꯩꯕ ꯁꯦꯔꯥꯝ ꯀꯨꯄꯨꯔ ꯃꯉꯥꯡ ꯂꯝꯖꯦꯜ ꯆꯦꯟꯕ ꯐꯥꯔꯁ ꯇꯥꯕꯗ ꯂꯨꯄꯥ 500 ꯑꯗꯨꯒ ꯃꯨꯛꯅꯥꯗ 500 ꯍꯥꯏꯗꯅ ꯂꯨꯄꯥ 2,000 ꯃꯅꯥ ꯐꯪꯏ ꯂꯝꯖꯦꯜꯒꯤ ꯐꯥꯔꯁ ꯂꯩꯕꯤꯕ꯭ꯔꯥ ꯉꯁꯤꯒꯤ ꯂꯝꯖꯦꯜ ꯐꯥꯔꯁ ꯇꯥꯈꯤꯕ I
ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯖꯇ꯭ꯔꯥꯅꯤꯅ ꯂꯩꯃꯥꯟꯁꯨꯅ ꯌꯦꯡꯁꯟ ꯄꯨꯔꯛꯎ ꯑꯩꯈꯣꯏꯒꯤ ꯊꯧꯒꯠꯇꯕ ꯁꯨꯡꯖꯕ ꯃꯥꯅꯕꯨ ꯀꯆꯥꯕ ꯊꯧꯔꯥꯡ ꯇꯧꯖꯔꯤ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯃꯨꯛꯅꯥ ꯑꯁꯤꯒꯤ ꯀꯆꯒꯗꯕ ꯖꯤꯝ ꯑꯃꯨꯛꯀ ꯅꯤꯡꯁꯤꯡꯖꯔꯕꯗ ꯇꯣꯡꯕꯝ ꯁꯣꯃꯔꯖꯤꯠ ꯁꯤꯡ ꯋꯥꯡꯖꯤꯡ ꯕꯖꯥꯔꯗ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯑꯄꯣꯛꯄꯤ ꯑꯅꯤꯒꯤ ꯃꯤꯡꯗ ꯖꯇ꯭ꯔꯥꯒꯤꯗꯃꯛꯇ ꯂꯨꯄꯥ 2,000 ꯀꯠꯄꯤꯒꯅꯤ ꯂꯣꯏꯅꯅ ꯗꯥꯛꯇꯔ ꯔꯥꯝ ꯗꯦꯕꯒꯔꯅ ꯏꯒꯦ ꯍꯥꯏꯅ ꯈꯪꯅꯕ ꯋꯥꯡꯖꯤꯡ ꯁꯣꯊꯥ ꯂꯩꯀꯥꯏꯗ ꯂꯩꯕꯅ ꯃꯥꯒꯤ ꯃꯤꯡꯗ ꯅꯍꯥꯛ ꯄꯅꯥꯗ ꯂꯨꯄꯥ 2,000 ꯀꯠꯄꯤꯒꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯔꯤ ꯄꯥꯎꯅꯝ ꯁꯤꯡꯍꯅ ꯄꯅꯥꯗ ꯂꯨꯄꯥ 500 ꯃꯅꯥ ꯀꯠꯄꯤꯒꯅꯤ ꯂꯣꯏꯅꯅ ꯄꯅꯥꯒꯤꯗꯃꯛꯇ ꯂꯨꯄా 500 ꯃꯅꯥ ꯀꯠꯄꯤꯒꯅꯤ ꯂꯣꯏꯅꯅ 1,000 ꯃꯅꯥ ꯁꯤꯡꯍꯅ ꯃꯥꯒꯤ ꯃꯅꯥꯎꯅꯁꯨ ꯂꯨꯄा 500 ꯃꯅꯥ ꯀꯠꯄꯤꯒꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎꯅꯝ ꯖꯤꯄꯦꯟꯁꯤꯡ ꯃꯥꯅ ꯑꯇꯣꯞꯄ ꯂꯩꯈꯤꯗꯕ ꯄꯥꯎꯅꯝ ꯂꯈꯥꯡꯒꯤ ꯃꯤꯡꯗ ꯖꯇ꯭ꯔꯥꯒꯤꯗꯃꯛꯇ ꯂꯨꯄꯥ 500 ꯃꯅꯥ ꯀꯠꯄꯤꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ 나간다 담비에 바란시가 ꯀꯣꯀꯔ ꯃꯣꯍꯦꯟ ꯋꯥꯡꯖꯤꯡ ꯍꯩꯇꯨꯞꯗ ꯂꯩꯕꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯅꯤꯁꯤꯡꯒꯤ ꯃꯤꯡꯗ ꯁꯤꯜꯂꯝꯗꯨꯅ ꯆꯠꯈ꯭ꯔꯦ 손다 깨나다 ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯑꯗꯨ ꯃꯊꯪꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯕꯖꯥꯔ ꯑꯩꯈꯣꯏꯒꯤ ꯃꯊꯪꯗ ꯖꯥꯁ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯁꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯕ ꯑꯣꯅꯔꯦꯕꯜ ꯑꯦꯝ.ꯑꯦꯜ.ꯑꯦꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯞꯄ ꯕꯖꯥꯖ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯉꯁꯤꯒꯤ ꯖꯇ꯭ꯔꯥ ꯑꯅꯤꯃꯛꯇ ꯂꯨꯄꯥ 2,000 ꯃꯅꯥ ꯀꯠꯄꯤꯒꯅꯤ ꯂꯣꯏꯅꯅ ꯁ꯭ꯔꯤ ꯉꯥꯉꯣꯝ ꯁꯤꯡꯍꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯃꯄꯥ ꯁ꯭ꯔꯤ ꯉꯥꯉꯣꯝ ꯂꯨꯄꯥ 2,000 ꯃꯅꯥ ꯀꯠꯄꯤꯒꯅꯤ ꯆꯥꯎꯔꯥꯛꯅ ꯑꯩꯈꯣꯏ ꯉꯁꯤ ꯖꯇ꯭ꯔꯥꯁꯤꯡꯗ ꯑꯩꯈꯣꯏ ꯊꯝꯖꯔꯤꯕ ꯀꯝꯃꯤꯁꯟꯁꯤꯡꯖꯕ ꯁꯤꯡꯒꯤ ꯃꯅꯥꯁꯦ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯅ ꯄꯥꯖꯔꯕꯗ ꯄꯅꯥꯅ 깨노니다 कमिटी एक मनिंग करे पादन प्लक ꯑꯩꯈꯣꯏꯒꯤ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏ ꯁꯨꯆꯟꯗ ꯑꯦꯂꯥꯏꯁ ꯃꯆꯥꯁꯤꯡꯒꯤꯅ ꯉꯁꯤ ꯀꯥꯎꯟꯁꯤꯂꯔ ꯚꯥꯏꯁ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯕꯤꯔꯤꯕ ꯃꯍꯥꯛ ꯃꯁꯥꯅ ꯃꯥꯒꯤ ꯑꯄꯣꯛꯄ ꯈꯔ ꯑꯩꯈꯣꯏ ꯁꯨꯆꯟꯗ ꯑꯦꯂꯥꯏꯁ ꯃꯆꯥ ꯔꯥꯖꯤv ꯀꯨꯃꯥꯔ ꯅꯥꯔꯦꯟꯕꯝ ꯋꯥꯡꯖꯤꯡ ꯑꯦꯁ ꯀꯦꯗꯔ ꯂꯩꯀꯥꯏꯗ ꯂꯩꯕ ꯑꯝꯇ ꯄꯔꯦꯡ ꯁꯥꯡꯅ ꯂꯩꯕꯤꯌꯨ ꯉꯁꯤꯒꯤ ꯖꯖ ꯑꯍꯨꯝꯗ 500 ꯄꯤꯖꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗꯦꯕꯀꯔꯅ ꯗꯤꯀꯦꯅ ꯃꯍꯥꯛꯁꯨ ꯂꯨꯄꯥ 500 ꯃꯅꯥ ꯑꯃꯁꯨ ꯖꯖ ꯑꯍꯨꯝꯗ ꯀꯠꯆꯒꯗꯧꯔꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯃꯨꯛꯅꯥꯕꯨ ꯌꯥꯝ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕꯒꯤ ꯃꯅꯥꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯆꯔꯤ ꯑꯩꯈꯣꯏ ꯀꯜꯂꯕꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯈꯣꯏ ꯅꯨꯡꯒ ꯑꯃꯨꯛ ꯂꯪꯒꯅꯤ ꯑꯩꯈꯣꯏ ꯕꯥꯕꯣꯛ ꯈꯤꯡꯒꯨ
ꯑꯩꯈꯣꯏ ꯄꯅꯥ ꯑꯁꯤ ꯄꯥꯡꯒꯜ ꯌꯥꯝꯅ ꯐꯕ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯨꯁꯤ ꯄꯥꯏꯔꯛꯄ ꯌꯥꯏ ꯑꯃꯨꯛꯇꯪ ꯂꯥꯛꯅ ꯂꯩꯕꯤꯌꯨ ꯑꯍꯥꯟꯕ ꯁꯨ ꯄꯥꯏꯕꯤꯕꯁꯤ ꯃꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯍꯜ ꯄꯅꯥ ꯊꯧꯗꯥꯡ ꯂꯧꯔꯤꯕ ꯏꯀꯥꯏꯈꯨꯝꯅꯕ ꯄꯥꯎꯃꯩ ꯏꯔꯥꯕꯣꯛ ꯁꯤꯡꯑꯣꯅꯤ ꯃꯊꯪꯗ ꯂꯪꯕꯤꯒꯗꯕ ꯑꯁꯤꯅ ꯅꯥꯔꯤ ꯄꯅꯥꯒꯤ ada perubahan dalam perjalanan
放